खुरुमजरी SKTV न्यूज़ पु यंगबिरिबा पुमनमकपु लाइखुराम थोइथोइ चनुना तराम नोकचरी अहानबदा मरोइबा पाउ BJP North East Incharge Sambit Patra ngasi Rajbhavan da chatuna Governor ga amuka su unakre hauzik fawbagi oina anoba leadership khanba leitri Hotel Imphal da MLA Karam Shyam ga MP Sambit Patra ga unakre center na solution ama purakani khalli state asida constitutional crisis leite khali haina phongdorakli amasung All Manipur United Clubs Organization AMUCO safung lakpagi kuntrani thoirak suba kumon thoram pangthokre center na Manipur thugai na bohotnari haina AMUCO gi president na maral sirakli Hauzik Pau Sandok na Pizari BJP Manipur Pradesh ke MLA Singh amamam ta oina Hotel Imphal do unaduna Hauzik thokliba rajniti gi sarang naba seat loishin naba honariba BJP North East Incharge MP Sambit Patra nangase Raj Bhavan da chatuna Governor ga unakre unakhebagi kari fibam leibagi haina Paumi Singh na hangnaba honarabasu wafam amata phongdok lamdana chatkre BJP gi MLA Singh gi maraktagi legislature party gi luchingba khanduna kanana no chief minister oigani haiba ngasi nungthil fawba lauthok ngamdana leide thasi gi tara dagi horaga ngarang fawba Hotel Imphal da BJP gi MLA Singh da natana NPP NPF ki fawba MLA Singh unaduna leiriba rajniti gi tang tadaba si sangtaina na bahonaduna lakhiba du hauzik fawbadi amata oina yanaraba luchingba ama khanba ngamdri BJP Manipur Pradesh ki machinchat pamioi amana SKTV da phongdorakhibagi matung inna ngasi makhatana MLA Singh unakhibra haina hangbada unaba leite housing maki oina oidiba fibam asida thoidokna hainingai leite hairakhi Nakal amaromda MP Sambit Patra na leiriba North AOC da leiba Imphal Hotel da Langthabal Assembly Constituency ge MLA Karam Shyam ngasi chatuna unakre haide MLA da Paumi Singh na hangba wahangda state asida president's rule thamlakkani haibagi wafam adu mahak khangde state asige oidiba political problems sing asi state asige legislature singi matenga loinana center na solution ama purakani khalli state asida constitutional crisis leite khalli haiba wafam phongdokhi I don't know about the PR. I think that the problem will be solved by the center with the help of the legislature. I think so. I think that no constitutional crisis in Manipur, no problem at all. Let's see what happens. Anyway, good cause amaginam to waring sabani, ado prajagi amaba lagani solution na laigani problem to imina bada asiyenda nova news kra do laigani na khal. Idi jam urgent moina adu ada dai. Khala dam moigi central leaders, state leaders na haigda bado kon hairu di to be taken by the center or state with consultant with the state leader. What I say about the eliminated suspension or PR or the choosing of leader, I can't say. The time will bring soon best solution in the interest of the public. Let's see. Already I told just the problem will settle within 2 days. Just 2 days or 2 more. Let's see. Sekitang tuja amdang. Oh, new government. Yes, yes, yes. New government. Sudah diusah. Saya baca. Sir, 1 minute. Hah? Apa lagi? Hauzik lamdam asige oiriba rajniti ki fibam asige matangda ngase governor na arepa ama soidana khangalakpa yai haina Sagolban AC ki MLA RK imona phongdokre Imphal West District ke Sagolban ingudam leirak machinda nauna saba maira sangaba gi thauramda MLA RK imona wafam asi phongdukhibani
Thauram aduda social activist RK Meghan amadi Sagolban AC gi ward number 7 gi councillor RK Sanayai masu saruk yaki. MLA RK imuna makha taraduna Birena Chief Minister oibadagi resign taukiba maramna chawkhat thaurangi thabak thauram sing paikhatpa yagadra yaroidra haiba khangde oiriba fibam asida governor na ngasidi arepa ma khangalakpa yana lei karigumba center na pairabasu Sagolban AC gi damakti adumak chawkhat thaurangi thabak sing di paikhat kani haiki. Nahan proposal ama lai sai da su amani am ta happy wai dana madu sing su loi hap kani hap pa ya ba pangthok pa ya ba mayam se loi na ma akoi sang kani taw ga da bu uji se government si kai ha ga dra ngarang nahan honorable CM na resign taw ki bani na anau ba ama lak tri bokti makha ta ba thabak kai ka se pakhat pa ya ga da ya roi ga ha ba gi khoi da full stop makti na te koma amadi lai do ta ta taw uji khang da ba kari monga la kadoi no adu ne ko su ngai min nari basi governor ki decision sina kari yoina tor kadoi bano kari pangthor kadoi bano ngasi gi numit sida soi dana decision amadi akoi khanga do mali madu ki decision su akoi me apuna mak ngai min naraga da mena no form tawre are taw draga di ai ka pakanda akoi central government ki ek packet pamong da naina packet la su yabra aduna madu mak ki decision di adagi moina law banina akoina kari torokadage haibadudi haibangam de Thauram aduga mari leinana social activist RK Meghan phongdokhibada khunai asida nupi ge soba thaudang yamna chawi hauzik lamdam asida oirakliba fibam asina maram oiraga aikhoi ithanda hingba yaroidabana aikhoi punna thabak tawminaduna hingminase haiki. Mayra Sangshanga message the abroad message the Amke Herna Mashula Mayam Pambiraga Herna Sapat Patharan Mayra Sang the Mayam Pamba Katanatana Himin Navagi Tavakshu Paket Min Navagi Adu Mataran Karnak Ginan and Tazawatamzage Maram de Nasi Wadifium Sesta Aquag Lepak Sesta Punai Sesta I don't know Hing Basing a Maktava Alum Aquay Mayam Puna Himin Navagi Tavan Paket Tavayadava Asu Wapum Mayap Nay have I want to kind of power Masi Mayam Mayra Sangshu Jasu Kandam Wapum when you have a visit of Yaraga I was sitting second. Manipur da leminari ba furup singi marakta khaknatana political gilamdasu party manungda khaibung tahanduna Manipur thogaina ba India lengak na hotnari haida AMUCO gi president Fairoism Nando Luwang na maral sirakli All Manipur United Clubs Organization AMUCO safung lakpagi kuntrani thoi raksuba kumon thoram ngasi kwa kai thala kham laikaida lup asigi office ta pangthokre mapung oiba thoram pangthok tringai mangoinana lup ki firal chingkhatki Makatana loop asigi office building da nauna saba hall amasu sangaki AMUCO gi thabak thauramda thaudang kaya lauramba leikhidraba miyoi singi photo da leisu katuna ikai khumnabasu utki thauram aduda wangang laduna loop asigi president Fairoism Nando Luwang na phongdokibada matam amada leiramba ipai pu singna Manipur gi apunbagi saktam ngaknaba amadi tungi mirol gi damak AMUCO lingkhatlamani pandam asigi makhada AMUCO na ngasisu lepa leitana thabak tawri masida Laibak thibadi matam gi paliba India lengakna Manipur gi apunbagi saktamda singnarakpa sini India lengak ki mabuk sengdaba thausil lasina maramoiduna Manipur gi yel homi kaya punshinba ngamdanaba amadi furup masel khaibung tanaba hotnari political gilamdasu party masel khaibung tanaba sele iramdam ngakchanaba hotnabada miyamna araiba upai sizinaduna thabak tawrakpani Masida on shinduna phaba punba yaroi masigi tek chak pumnamak India lengak na pugadabani haiki thauram aduda lamdam asida leiriba tongan ba lup kayagi mihut sing susaruk yaki Bharat lengakna Manipur si thukaina badum honakpana maram moidana akoina pamjariba Manipur kangadabani Manipur ga punba saktam lengdra thamgadabani nuksi chana lehinggadam haise masidadi aduki matik khuruk thangalai Bharat sarkarna Manipur thukaina bhonabada kangrup singi marakta amukna khaibung tahana bhonaba amukna Manipur da leiriba lalolup mayamsi khaibung tahana bhonaba action tanhanba aduga amukna political party sing khaibung tanan badratana chap manaba political party da leiriba legislator sing do khaibung thalaga Mapangan Chandel Bhaitar, Madu Karigina Manipur Tugaina Bani, Manipur Mutanabane. Bharat Sarkar Sanariba, Lila Mayamse, Masi Manipur Miana, Yam Chang Pong Urabane.
politician sing miyam gi bihune lai sing se masidi da mu Bharat Sarkar na kai sanari gi haiba gata Manipur da ngak pari ba political party si gisu madu gi legislative sing ju khaibung ka thammi Bharat Sarkar masi tawgi yong tawri bani ngale gana amma mu kau ngale gana amma mu kau amma dana mu nang chief minister wehni amma dana mu nang atung wehni amma dana nang ju oibi ai ne hajen ba chikum lalak asida Manipur gi chief minister si mingse bi tok te kuma panari ba si Bharat Sarkar na malhal ne mi khuding da malhal laga oi ju oi roi da mi taruk na tari na chief minister oibi ya ga do mati ba sumaina leader ama khallaga lebak si gi to bogi mauta sumai sanar le ba Pau meeting tabiri ba singbo marak that natin the break amatang longminasi. NEET ama DG aspirant Satra Singna paisa changna kota de chetlaga India ki premier and successful coaching institute am oiriba Career Point Kota Rajasthan da coaching yauba chetnaba adu hauzik chetrabasu yare. Maramdi Career Point Kota is now in Imphal too. Career Point Kota has 31 years of legacy of helping in achieving the dreams of lakhs and lakhs of medical and engineering students. You can start your journey of becoming an engineer or a doctor with the guidance of our expert faculty team from Kota. Start today, contact now for foundation course and Olympiad for class 8 to 12 and crash course for 12 pass. Break ki matong makataba pausing amuk longminasi. Indo-Myanmar border da fencing tawbagi thabak paikhatliba amadi lengakna free movement regime FMR chatna hankidababo yaningdaba phongdoktuna ngasi Chandel district headquarters da miyamgi khongchit ama chatkre pung taranithoi gi total shutdown gi khongjangsu Chandel amasung Tengnopal district ki Naga singna khundaba mafum singda chathari Chandel Naga People's Organization CNPO na masiga Chetminaba Lup Singa Punduna Changsin Kiba Khongjang Sing Aduda Masing Yamlaba Miyamna Sarukyaduna Ayuk Pung Taramathoi Tarakpa Matamda Jafau Dalaiba Maha Union Government Higher Secondary School Grounda Pullaba Matung DC Office Chandel Tamna Khongchet Adu Lakhi Miyam Aduna Border fencing tauba masung FMR chanahan kidababo yaningdaba phongdoktuna kholau kaya lauki amaromda ngasi ayuk pung taruk tagi haukiba pung tarani thoi gi total shutdown gi khongjang manungda Chandel amasung Tengnopal district ki Naga singna khundaba mafam singda leidiba kaithel dukan mahisang sing thonglona ki lambida lanai gari kharakhak likna ubanatana passenger gari sing chena khide khongjang asigi manungda hauzik fauda pamdaba thaudok thokpagi paudi leite amaromda Security Force nasu section thaurang lokhatli CNPO na luchingduna changsiliba khongjang asibu Kuki Chief Association Chandel Committee on Indo-Myanmar Border Fencing nasu saugalakli KCA Committee on Border Fencing na thadorakhiba cherolamada border fencing tauba amasung FMR chatna handaba sina laibak anigi ngamkhaida leiriba khulsing khaidokpire masida natana khunai amasung chatna rolda chawna kaiba pire haina pendaba phongdorakli Lamdam asida thokliba irang asida security force singna lawgadawba thaudang lawraktabadagi lamdam asibo kandaba yade khanduna khulngakpa sing thawrakhibani haina village protection force Sinamge advisor Haikruzam Rajeshwarna phongdokre Manipur press ke thangjing holda ngasi pangthokiba pawgi mifam amada wafam asi phongdokladuna Haikruzam Rajeshwarna hai Manipur gi hauzik oiriba fibam asida miyam tumina leithofam thoktre miyam gi apunba pangal ama sagatuna ireibak iramdam kanbagi matam adu yaure hauzik leiriba tangdu leita daba fibam asida rajniti gi charang nabasina maramoiraga leibak miyam da khudongcha daba thokhanba yaroi athuba matamda Manipur da leiriba MLA singna amata oina punshinduna luchingba ama khanduna thokliba rajniti gi charang naba asi khudakta loishingadabani karigumba MLA apun bana yanaba luchingba ama khanba ngamdana miyam amadi khulngakpa singda awaba piduna leiba kai halakpa thoklabadi madugi tekjak pumba miyamgi mihut oiriba MLA singna pugadabani haiki मियामगी मिहुट ओइना चटपीग्रबा अखोई एमएलए सिंग मंत्री सिंग मयामना हौजिक तौरिबा फिबमजे मसी उबदा अखोईगी खुनगापजिंगी अमदी प्रजा मियामगी फिबमजे करी ओइरकदगे हाइबगी अतौबा क्वेश्चन अमा चिंगनबा अमा लापदगी कोई
ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄ ꯌꯥꯗꯗꯅ ꯉꯁꯤ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯂꯨꯆꯤꯡꯕ ꯑꯣꯏꯗ ꯌꯥꯗꯦ ꯑꯩ ꯁꯤ ꯐꯝ ꯄꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯨ ꯊꯥꯗꯣꯛꯄꯤꯔꯒ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤ ꯈꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯆꯅꯩꯅꯗꯅ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯞ ꯈꯟꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯇꯣꯛꯄꯤꯌꯨ ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯕꯤꯌꯨ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔꯁꯤꯞ ꯑꯃ ꯈꯟꯕꯤꯔꯒ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯔꯕ ꯇꯟꯖꯥꯁꯤꯗꯩꯗ ꯃꯔꯨ ꯆꯪꯕ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯀꯟꯕꯗ ꯑꯃꯗꯤ ꯏꯔꯩꯆꯥꯁꯤꯡꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯆꯤꯔꯕ ꯇꯟꯖꯥꯁꯤꯗꯩꯗ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ CM ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯕꯛ ꯇꯧꯕꯤꯔꯒ ꯇꯟꯖꯥꯁꯤꯗꯩꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯀꯥꯏꯕ ꯇꯨꯡꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠ ꯑꯣꯏꯕꯤꯔꯤꯕ MLAꯁꯤꯡꯁꯤꯅ ꯗꯥꯏꯇ ꯄꯨꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯂꯕ ꯃꯇꯝꯗꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯍꯥꯟꯅꯒꯤ ꯗꯤꯟ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯣꯐꯦꯁꯔ S. ꯃꯪꯒꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯗꯤꯁꯅ ꯀ꯭ꯔꯥꯏꯁꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯋꯦ ꯐꯣꯔꯋꯥꯔꯗ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯒꯤ ꯀꯃꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯣꯐꯦꯁꯔ S. ꯃꯪꯒꯤꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯕꯨ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯈꯤꯕꯗꯒꯤꯅꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗ ꯂꯩꯉꯥꯛꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯕꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯚꯔ ꯗꯥꯎꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯁꯔꯚꯔ ꯑꯅꯤ ꯑꯗꯨꯃꯛ ꯃꯊꯧ ꯇꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯨꯅ ꯅꯥꯀꯜ ꯅꯥꯃꯇꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ CSOꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ MUꯒꯤ ꯗꯤꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯃꯦꯝꯆꯥ ꯂꯣꯏꯇꯣꯡꯕꯝ ꯑꯃꯗꯤ ꯔꯤꯇꯥꯌꯔꯗ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯗꯣꯛꯇꯔ ꯀꯣꯟꯁꯝ ꯍꯤꯃꯥꯂꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯀꯟꯐ꯭ꯂꯤꯛꯇꯤꯡ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯐꯕ ꯃꯑꯣꯡꯗ ꯁꯣꯂꯨꯁꯟ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯔꯒ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯕ ꯅꯥꯀꯟ ꯑꯃꯈꯛꯇꯒꯤ ꯑꯣꯏꯕ ꯅꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯃꯤꯟꯅꯕꯗꯨꯅ ꯁꯦꯃꯤꯅꯥꯔꯁꯤꯒꯤ ꯃꯦꯟ ꯀꯟꯁꯔꯟꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯊꯤꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯅꯤꯈꯛ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯦꯔꯦꯇꯤꯚ ꯊꯣꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯃꯇꯪ ꯑꯩ ꯅꯤꯡꯁꯤꯡꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯆꯍꯤ ꯑꯅꯤꯃꯨꯛ ꯐꯥꯅꯤꯡꯁꯤꯠ ꯇꯧꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯁꯦ ꯊꯣꯛꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯐꯝ ꯑꯅꯤꯁꯤꯗꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯍꯟꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯋꯦ ꯐꯣꯔꯋꯥꯔꯗꯁꯤ ꯊꯤꯕ ꯃꯇꯝꯗ ꯊꯣꯡꯖꯨ ACꯒꯤ ꯍꯥꯟꯅꯒꯤ MLA ꯕꯤꯖꯣꯏ ꯀꯣꯏꯖꯝꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯅꯤ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯪꯁꯤꯜꯂꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯅꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯊꯣꯡꯖꯨ ꯐꯩꯖꯥ ꯂꯩꯇꯣꯡꯗ ꯂꯩꯕ ꯕꯤꯖꯣꯏ ꯀꯣꯏꯖꯝꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯕꯣꯝ ꯑꯦꯛꯁꯄꯔꯠꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ Manipur Police na lona thingkraba lal holup anigi punna miyoi ahum fagat pangamkre police ki pauna hai lona thingkraba lal holup KCP PWZ gi keder ama Imphal West District ki Langol Game Village Zone 2 gi mafamdagi ngarang fagat pangamki faraba keder adu Thongram Vidya Sagar Singh chahi kunithoini mangondagi mobile phone ahum Baofeng handheld set ahum yauna potlam kaya recover tawki Makhatana police na Langol Game Village Zone 1 gi mafamdagi ahangba tear smoke munition
58 yauba plastic test smoke box anisu fangba ngamkhi amaromda lalholup pripak pro gi keder anisu ngarang Manipur police na namdulong Kumalampak main stadium lambi dagi fagatki faraba keder ani adudi asem Dinesh Maitei atopaming aningba chahi nimfu mathoi amasung huidrom tomba sing chahi kuntra tarukni makhoi ani dagi mobile handset mari two-wheeler gari ama sale oina lupa lising mapan ga chani humfu amasung pripak pro gi leaflet ama yauna potlam khara recover tawba ngamkhi faraba keder sing adu mari leinaba police station sing da sinakre hairi Uttarakhand yumbu oiduna chathariba kuntra nipan lak suba national games ta ngarang competition ke taramangani chanba numita Manipur gi judoka singna bronze medal ani lobangam kre Manipur na hauzik fawbada gold tarahumdoi silver tarahumdoi amasung bronze taramapan punna medal nimfu manga fangduna medal teligi mapan suba mafam da leiri Manipur gi bronze medal ani adu ngarang state aduge Dehradun da leiba Raja Jayanti Khel Parisar da sanakibada kg humfu humdoi gi kanglupta irengbam Kalpana Devi amasung kg marifutara gi kangluptana ningthaujam Shital Singna amamam laukibani competition asige taramarini chanba ningthaukaba numitana fencing gi women's individual foil event ta goal laukibani gymnastic ta ngasi Manipur gi gymnast Singh S Ruban Maitei Okram Umajit Singh Mutum Romesh Singh Oinam Bandana Devi Ariha Pangabam Huirem Jessica Devi Leisi Lembi Chabungbam Anjori Pangabam Maliani Konsam RK Thoithoi Lembi Chanuna artistic gymnastic kida Kanglup Mangada medal gidamak sanagani Aroibada maroiba pausing amuka hana pizari BJP North East Incharge Sambit Patra nangasi Raj Bhavan da Chatuna Governor ga amuka su unakre hauzik fawbagi oina anoba leadership khanba leitri Hotel Imphal da MLA Karam Shyam ga MP Sambit Patra ga unakre center na solution ama purakani khali state asida constitutional crisis leite khali haina phungdorakli Amasung All Manipur United Clubs Organization AMUCO Safong Lakpagi Kuntrani Thoirak Suba Kumon Thoram Pangthokre Center na Manipur Thugai na bahot nari haina AMUCO gi President na Maral Sirakli Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malemgi ipau singidamak SKTV News Pumiting taduna leibiu kurumjari